Sing Philip aku di Lusing Puren da ikai kumnaba ulo Happy birthday Yamba Ramai tengok lah. Kembali bangga. Yang melusik pure kurang mana? Happy birthday kakak kurang ngamba kakak Gizu. Maya minta biramu. Thank you. Maya itu kakak ada respira gelae. Arambai Tenggogi Koro Ngamba Kuman Lusing Puren Mafo Kumona Lakpasida Manipura se tang tadana lay Santi Laytana Ngasibu Layribase Akoigi Arambai Tengon amusung Laybiribi Sinau Mayamna Ungtang Hona Minaduna 2025 Asina Lakpasida Ungtang di Tang Dana Layta Minaduna Akoigi Ingna Chingna Layba Wairasanu Haina Akoina Shoda Tongnijari Adu Akoigi Nushiraba in Akoigi Patau Gi Mapokumona Lakpasi Asida Akoina Jaipa Paujen Ju Pijari Tau Tabakudimakta Soida Ngamdaba Nada Yaktaba Akoigi Jitum Duna Tumlaba Singdumna Langnaba Wairasanu Haina Akoigi Kaklukta Layriba Fighting Team Arambai Tengongi Unit 18 Paujen Jari Ishoda Tony Jari Soy the Ngam the Wayrasanu and